ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅ ꯇꯧꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ MX Playerꯗꯒꯤ ꯀꯔꯝꯍꯥꯏꯅ ꯒꯦꯝ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯈꯔ ꯇꯥꯟꯕ ꯌꯥꯕ, ꯑꯗꯣ ꯄꯩꯁꯥ ꯈꯔ ꯇꯥꯟꯕ ꯌꯥꯕ ꯍꯥꯏꯕꯗꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣই ꯌꯥꯝꯅ ꯇꯥꯟꯒꯗꯕ ꯐꯪꯒꯗꯕ ꯅꯠꯇꯦ꯫ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯏꯝ ꯄꯥꯁ ꯇꯧꯅ ꯒꯦꯝ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯒ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯨꯄꯥ 1, 2 ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯣꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯄꯩꯁꯥ ꯐꯪꯉꯤ ꯁꯥꯟꯅꯔꯒ꯫ ꯑꯗꯣ ꯃꯌꯥꯝꯗ ꯄꯣꯏꯂꯥꯗꯗꯤ ꯑꯩꯁꯨ ꯁꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯗꯦ, ꯑꯗꯣ ꯁꯥꯟꯅꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯛꯏ, ꯑꯗꯣ ꯄꯩꯁꯥꯁꯨ ꯁꯨꯝ ꯈꯔ ꯐꯪꯉꯤ꯫ ꯑꯗꯣ ꯁꯨꯝ ꯑꯩꯅ ꯑꯗꯨꯒꯤ ꯃꯌꯥꯝꯗꯁꯨ ꯁꯨꯝ ꯈꯪꯍꯟꯖꯒꯦ ꯍꯥꯏꯅ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯆꯔꯛꯄꯅꯤ꯫ ꯑꯗꯣ ꯑꯈꯪꯕ ꯀꯌꯥꯁꯨ ꯂꯩꯔꯝꯒꯅꯤ ꯑꯁꯤꯒꯤ MXꯗꯒꯤ ꯒꯦꯝ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯅ꯫ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯈꯪꯕꯁꯤꯡꯗꯨꯁꯨ, ꯑꯗꯣ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝ ꯑꯃ, ꯑꯗꯨꯒꯤ ꯃꯣꯏꯒꯤꯅꯤ ꯇꯧꯔꯤꯁꯦ ꯑꯩꯅ꯫ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯔꯤꯃꯥꯏꯅ ꯄꯩꯁꯥ MX Playerꯗꯒꯤ ꯒꯦꯝ ꯁꯥꯟꯅꯔꯒ ꯐꯪꯒꯦ ꯍꯥꯏꯗꯣ꯫ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯃꯇꯝꯗ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯕ ꯌꯥꯎꯔꯕꯁꯨ ꯆꯥꯟꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯕ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯂꯥꯏꯛꯀ ꯁꯤꯌꯥꯔꯒꯁꯨ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯍꯜꯂꯔꯣꯏꯒꯦ, ꯑꯗꯣ ꯍꯧꯔꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯄꯦꯇꯤꯑꯦꯝꯗ ꯂꯩꯕ ꯑꯦꯃꯥꯎꯟꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ꯫ ꯑꯩꯒꯤ ꯄꯦꯇꯤꯑꯦꯝꯗ ꯂꯩꯕ ꯑꯦꯃꯥꯎꯟꯁꯦ, ꯑꯁꯤ ꯑꯦꯃꯥꯎꯟꯁꯤꯡꯁꯦ ꯒꯦꯝ ꯁꯥꯟꯅꯔꯒ ꯐꯪꯕ ꯉꯥꯛꯇꯅꯤ, ꯌꯨꯁꯁꯨ ꯃꯌꯥꯝ ꯇꯧꯈꯔꯦ꯫ ꯑꯗꯣ ꯌꯦꯡꯍꯟꯒꯦ ꯀꯔꯤꯃꯥꯏꯅ꯫ ꯁꯦ ꯅꯍꯥꯟ ꯌꯨꯁ ꯇꯧꯈꯤꯕꯅꯤ 13 ꯗꯤꯁꯦꯝꯕꯔꯗ꯫ ꯁꯦ MX Playerꯗꯒꯤ 20 ꯐꯪꯕ, MX Playerꯗꯒꯤ 20 ꯑꯩꯅ MXꯗꯒꯤ ꯄꯦꯇꯤꯑꯦꯝꯗ ꯊꯥꯖꯟꯕ 10, ꯁꯦ ꯂꯣꯏꯅ ꯃꯇꯂꯕꯀꯤ ꯑꯩꯅ ꯒꯦꯝ ꯁꯥꯟꯅꯔꯒ ꯐꯪꯕ ꯉꯥꯛꯇꯅꯤ꯫ ꯁꯨꯝ ꯃꯇꯝ ꯉꯥꯏꯍꯥꯛ ꯄꯨꯊꯣꯛꯑꯒ ꯁꯥꯟꯅꯕꯗ ꯐꯪꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯑꯩꯁꯨ꯫ ꯒꯦꯝ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯂꯨꯄꯥ 1, 2, 3ꯇꯪ ꯐꯪꯉꯁꯨ꯫ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯞꯇꯗꯤ ꯒꯦꯝꯗꯗꯤ ꯄꯩꯁꯥ ꯑꯦꯗ ꯇꯧꯔꯒ ꯑꯦꯀꯥꯎꯟꯗꯒꯤ ꯄꯩꯁꯥ ꯑꯦꯗ ꯇꯧꯔꯒ ꯁꯥꯟꯅꯕꯩ ꯃꯊꯧ ꯇꯥꯏ꯫ ꯑꯗꯣ ꯑꯁꯤꯗꯤ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦ, ꯗꯥꯏꯔꯦꯛ ꯁꯨꯝ ꯃꯣꯏꯅ ꯁ꯭ꯀꯣꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯥꯏꯁ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯕꯦꯂꯦꯟꯁꯁꯦ 245 ꯀꯣ꯫ ꯍꯧꯖꯤꯛ ꯑꯩꯅ MXꯗꯒꯤ ꯆꯪꯉꯒꯦ, MXꯗꯒꯤ ꯄꯩꯁꯥ ꯊꯥꯖꯤꯜꯂꯒ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯒꯦꯝꯁꯤꯒ ꯆꯪ ꯇꯥꯕ꯫ MX ꯍꯥꯡ ꯂꯣꯏꯔꯒ ꯁꯤ ꯃꯈꯥꯗ ꯒꯦꯝꯒꯤ ꯑꯣꯞꯁꯟ ꯑꯃ ꯂꯩꯔꯝꯒꯅꯤ, 3 ꯅꯝꯕꯔꯗ ꯂꯣꯀꯦꯜ, ꯑꯗꯨ ꯃꯊꯪꯗ ꯚꯤꯗꯤꯑꯣ, ꯑꯗꯨ ꯃꯊꯪꯗ ꯒꯦꯝ꯫ ꯒꯦꯝꯁꯤꯒ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ꯫ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯩꯅ ꯒꯦꯝ ꯁꯥꯟꯅꯔꯒ ꯊꯣꯏꯕ ꯑꯦꯃꯥꯎꯟ 53 ꯔꯨꯄꯤꯁ ꯂꯩ ꯍꯧꯖꯤꯛꯐꯥꯎ MX Playerꯗ꯫ ꯑꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯦꯇꯤꯑꯦꯝꯗ ꯊꯥꯖꯟꯕꯗꯣ ꯂꯥꯏꯐ ꯌꯦꯡꯍꯟꯖꯒꯦ꯫ ꯃꯌꯥꯝꯅ ꯊꯥꯖꯕꯤꯔꯝꯗꯕꯁꯨ ꯌꯥꯏ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯕꯤꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯐ ꯌꯦꯡꯍꯟꯒꯅꯤ MXꯗꯒꯤ ꯄꯦꯇꯤꯑꯦꯝꯗ ꯀꯔꯤꯃꯥꯏꯅ ꯄꯩꯁꯥ ꯊꯥꯖꯟꯒꯦ ꯍꯥꯏꯕꯗꯣ, ꯐꯪꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯗꯣ꯫ ꯄꯩꯁꯥ ꯊꯥꯖꯟꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯁꯤ ꯍꯧꯖꯤꯛ ꯄꯩꯁꯥꯁꯤꯒ ꯑꯩꯅ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ꯫ ꯍꯧꯖꯤꯛ ꯄꯩꯁꯥꯁꯤꯒ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯑꯩꯅ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯂꯨꯄꯥ 10 ꯔꯨꯄꯤꯁꯁꯨ ꯊꯥꯖꯟꯕ ꯌꯥꯏ, 20ꯁꯨ ꯊꯥꯖꯟꯕ ꯌꯥꯏ, 30ꯁꯨ ꯊꯥꯖꯟꯕ ꯌꯥꯏ꯫ ꯑꯩꯒꯤ ꯁꯤ ꯑꯦꯀꯥꯎꯟꯁꯤꯒ ꯂꯩꯕ ꯑꯦꯃꯥꯎꯟꯗꯣ ꯁꯨꯝ ꯊꯥꯖꯟꯕ ꯌꯥꯏ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ 53 ꯔꯨꯄꯤꯁ ꯂꯩ, ꯑꯩ ꯍꯧꯖꯤꯛ 50 ꯔꯨꯄꯤꯁ ꯊꯥꯖꯟꯒꯅꯤ꯫ 50 ꯔꯨꯄꯤꯁ ꯊꯥꯖꯟꯒꯅꯤ, ꯑꯩꯁꯤ ꯀꯦꯁ ꯑꯥꯎꯠꯁꯤꯒ ꯅꯝ ꯇꯥꯕ, ꯀꯦꯁ ꯑꯥꯎꯠ꯫ 20 ꯇꯧꯅ ꯑꯩ ꯊꯥꯖꯟ ꯇꯥꯕ, 20ꯁꯦ ꯀꯦꯁ ꯑꯥꯎꯠ ꯇꯧꯔꯒꯦ꯫ ꯀꯦꯁ ꯑꯥꯎꯠ, ꯁꯦꯟ, ꯆꯨꯝꯅ ꯊꯥꯖꯤꯜꯂꯒ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯣꯗ ꯑꯃ ꯂꯥꯛꯀꯅꯤ, OTP ꯃꯁꯥ ꯃꯊꯟꯇ ꯀꯦꯞꯆꯔ ꯇꯧꯒꯅꯤ꯫ ꯑꯗꯒꯤ ꯀꯟꯇꯤꯅ꯭ꯌꯨ, ꯚꯦꯔꯤꯐꯥꯏ, OTP ꯚꯦꯔꯤꯐꯥꯏ ꯑꯣꯏꯈꯔꯦ꯫
पैसा चखा पेटीएम चखा पैसा डन बैक तौरनी 20,000 में 33 लेहरा 53 दगी 33 लेहरा जी आई डायरेक्ट हम की दमनी पेटीएम नम को जंगल लगे पेटीएम नंग साइ बैलेंस लेहबदो अदो जेंगो जी असिगिन फाजबाइबु अइना एबेक्स दगी पैसा थाजनबगा खुदक खुदक त चांगी लेट ओइदे एक दिन दुई दिन मतुंग चंगबा अदुगुमाइना नते थाजनबगा सुम चंगनी खुदक खुदक त होजिक लांग असाइ बैलेंस लेवल 245 होजिक 265 लाए 20 रुपीस प्लस डेट लोइना मेंशन तौगने 17 डिसेंबर ngasi 17 कैशबैक रिसीव 20 से सिगी नुमाइबो असिनी खुदक खुदक सुम पैसा चंगकनी असे एक्चुअली सुम सानारदी नुमाइबो फावबनी अदो होजिक आई गेम से कमाई सानाने दो सानारगा जेंगनगे मयामदा एमएक्स तकम लाई एमएक्स ता लागा से बेग चलनी जी गेम सिगा मखल मखल की गेम नि ले सानानिंगबा गेम सानाबा जाय आई सुम खल्ला खल्लागा आन बददी खतंग वाबनी सानाबा खतंग लूबनी सानागा सुम टेक्निक खंगकपनी कमाई कमाइना सानाबा मथौ तागे आइदो आइना होजिक से नाइफ हिट से सानागे से 10,000 रुपीस नि फांगले सि नाइफ हिट सिगी सीजन सिगा एक्चुअली से 10,000 रुपीस आई थोंदना फांगनी हाइबे नते से आइगी स्कोर दुगी मतुंग इन्ना मयामदा कंट्रीब्यूट तौदोइन आइगी स्कोर दुगी मतुंग इन्ना आइगी अमाउंट क्या पिरकदबा एक्टेगा लुपा अमा लुपा अनि लुपा अहुम अदुमाइना लाकनी अदो आइना होजिक स्कोर फॉर एग्जांपल आइना होजिक से सानारगा स्कोर 70 80 दा थममे खालोबा आइना थमम मतमदुगा आइगी अमाउंट से मोय शो तौरकनी क्या फंगेना इसमें सानादोनि आई सुम डेमोनी उलिसे ट्राई यामना सुम सानारोय मैं सुम सानादोनि से आई होजिक से स्कोर आइगी उलकनी एड खरा लाकनी से स्कोर आइगी 10 नेबा 10 सिगे केसुम फंगदेबा आइना कइबो स्कोर सिगा 120 130 150 का लेबा तादि सिना आइना दुगी स्कोर दुई मतुंग इना सिगा पैसा सो तौरकनेबा 1 रुपी 2 रुपी 3 रुपी फंगेना को अदो किंतु 3 रुपी आइना सिगा विन ओइरे आइना लास्ट पाइ उना 3 रुपी पिरकदमते आइगी स्कोर दो कनागोमना बीट तौगिबा तादि अदुगी हिसाब तंगो कमो आइगी अमाउंट से कोमिरकनी लास्ट एंडिंग बो मोइ टाइमिंग लेदु टाइमिंग बो आइगी स्कोर दुई मतुंग इना पैसा फंगोदो अदु मोइना दु पैसा दने उना पिरकतोइसे अदो नुआइबनी सानौ साना जेंगु अदो करिंबा कसुम कंफ्यूजन लेबा तारसो आई कमेंट सुम हाइबिरो आइना अंगamba सुम आई से सो हाजरके अंगamba खनु ताकपिरके अदो सिगा अलुबो कसुम बुदु यावदे लोइना मयाम ngamgana खाली साना गेम नि कसु कायदे साना बाबू पैसा चांगदबस नते चाक चखों में चालो जुम फमुंग दे हिपना लेंगे मतलब टाक मेलगा एमएक्स तोम तब तोगे हे लुपा मई तंग तालगे हे है ना हाय टाक सानारगा साना थोक किसु कायदे नुंगाइबा गेम लावबनी अपडेट ओइरिंगागी गेम अनो नबो लाकनी नाइविट क्रिकेट बबल ब्लास्ट फ्लिप अप याम लेबनी या लिव और वीडियो सु याम सांगनी मतंगसिगा लुइसलगे सानारे जिंगबिउ नुंगाइसु नुंगाइत्रसु कमेंट हाइबिरौ अदो मयाम कौबिगनु लाइक का शेयर गसु सब्सक्राइब गसु चांदिनो तबि सेन तबि वाइना हाइजरी पर मतंगसिगा एलोइसनजरे थैंक यू।